government gi ojame amna sinba thoram da sum school phagat hansi haibagi se khana nei ne bada thiga charu bada hairiba masida akoi hojik da thije baza masa masa gi macha sing je hairiba school sing da amata tamande ba aina puthok pa pot ai isana season nadragadi oja kana na season nagani siju achauba wahang amane ba just hairiba government school gi employees sing education ga mari leina ba sing ga leiriba employees sing jisu masa masa gi school da masa masa gi akhoi department gi makha da leiriba school sing sida masa masa gi macha sing mahiroi tamhan da bha bise achau ahoba ma leire masida sangura ga di sa mi oiroi habgi thajada bam khak leiba gi achau ba mi ne ba simak na su oja kari haini ariembada haidi oja de dum lobu su khoi thengnai ko handa kanu su dum thengnai issue je dum sigi issue si su ngarang asi ngarang ina te dum yami jahi gi sumaina phol hek lau thok pada dum nauna he puthora ga dikhan ba solution di hek irei leita ba kari kamain thamini ngi ja masi hele masi matang nei na di ko masi tongan ba khoi gi policy semba gi matter amuina ko expert khara ke do masi lokhat la kan si da fazana nei na ba hyper se masi akoi ju sometimes masi masai se ai gi lifelong ai gi career pum se masi gi struggle si da ai gi life si still hosibo continue to ri ko since my early part of life 1990 ga 1 2 rai de gi ko hosibo still si gi keno si da ai si adum engage toroga ai gi research paper khang de ma khang de ai even ai gi aina keno phd to thesis pau da si gi keno si reflect am to ko ai ngon yam nuai ta ba area ma ne maram de khoina state ama leiba taraga di state ama gi lengak ase karma lengak no haiba ma khoi maru ore lengak se khoina india asi khoi gi mana mai preamble define to bakanda india is a secular socialist democratic republic country haibane ko masida democratic haiba amga socialist haiba amga ani yauri ba pot amane ko secular haiba amga hum siamna